ꯊꯣꯏꯕꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯔꯣꯁꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯍꯥ? ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ?" ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ "ꯑꯩ ꯀꯩꯝ ꯈꯪꯗꯤꯌꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯤꯌꯦ." ꯔꯣꯁꯅꯤꯁꯨ ꯈꯤꯇꯪ ꯇꯞꯊꯔꯒ "ꯑꯁ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ. ꯏꯅꯝꯃ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯅ ꯇꯥꯔꯒꯅꯦ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ." ꯊꯣꯏꯕꯤ ꯀꯞꯂꯤꯕꯗꯨ ꯂꯦꯞꯇꯦ꯫ ꯀꯥ ꯑꯗꯨꯗ ꯔꯟꯖꯤꯇꯥꯁꯨ ꯇꯞꯅ ꯆꯪꯂꯛꯏ꯫ ꯔꯣꯁꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯔꯟꯖꯤꯇꯥ ꯆꯪꯂꯛꯄ ꯎꯕꯗ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯔꯣꯁꯅꯤꯅ "ꯏꯅꯝꯃ ꯁꯤꯗ ꯐꯝꯕꯤꯌꯣ." ꯐꯃꯥꯡꯗ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯔꯟꯖꯤꯇꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯔꯟꯖꯤꯇꯥꯅ "ꯑꯩꯅꯗꯤ ꯅꯕꯥꯅꯤꯁꯦ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯏꯅꯝꯃꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝ ꯏꯆꯥ ꯏꯅꯥꯎ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯂꯥꯛꯄꯅꯦ. ꯑꯗꯨꯒ ꯉꯁꯤ ꯅꯕꯥꯅꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯅꯣ?" ꯔꯣꯁꯅꯤꯅ "ꯏꯅꯝꯃ." ꯊꯣꯏꯕꯤꯁꯨ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯔꯟꯖꯤꯇꯥꯅ "ꯊꯣꯏꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯨꯅ? ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯁꯨꯃꯥꯏꯅ ꯂꯣꯠꯅ ꯊꯨꯞꯅ ꯇꯧꯕꯁꯦ ꯏꯅꯝꯃꯗꯤ ꯀꯌꯥ ꯄꯥꯝꯗꯦ. ꯅꯆꯤꯟ ꯂꯨꯝꯒꯅꯣ. ꯑꯁꯦꯡꯕꯗꯣ ꯏꯅꯝꯃꯗ ꯑꯗꯨꯝ ꯍꯥꯏꯌꯨ." ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ "ꯏꯅꯝꯃ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯣ. ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯕ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ. ꯂꯥꯛꯑꯝꯃꯤꯕ ꯅꯨꯄꯥꯗꯣ ꯊꯣꯏꯕꯤꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯔꯥꯅꯤ. ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔ ꯂꯩꯅꯕꯗꯨꯗ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯕꯅꯤ." ꯔꯣꯁꯅꯤꯅ ꯈꯨꯝꯂꯛꯄꯅꯤ꯫ "ꯏꯅꯝꯃꯁꯦ ꯑꯔꯣꯠꯄ ꯊꯝꯕ ꯄꯥꯝꯗꯦ. ꯊꯣꯏꯕꯤ ꯀꯞꯀꯅꯨ. ꯊꯪꯅꯕ ꯀꯥꯒꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ. ꯇꯣꯛꯂꯣ. ꯅꯣꯏꯒꯤꯗꯃꯛꯇ ꯏꯅꯝꯃ ꯂꯩꯔꯤꯁꯤꯗꯤ. ꯅꯣꯏꯒꯤ ꯇꯥꯃꯣꯁꯨ ꯂꯩꯔꯤ. ꯐꯔꯦ, ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯔꯣ. ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ." ꯔꯟꯖꯤꯇꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯁꯅꯤꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯊꯣꯏꯕꯤ, ꯁꯦ ꯇꯣꯛꯂꯣ. ꯀꯞꯄꯅꯣꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ." ꯊꯣꯏꯕꯤ ꯀꯞꯄ ꯂꯦꯞꯇꯦ꯫ "ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ. ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯔꯣꯁꯅꯤ." "ꯀꯩꯁꯨ ꯅꯠꯇꯕꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯁꯥꯒꯤ ꯀꯦꯔꯤꯌꯔꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ?" "ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ. ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯊꯣꯏꯕꯤ ꯔꯣꯁꯅꯤꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯔꯣꯁꯅꯤꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ "ꯁꯦꯕ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯇꯣꯛꯑꯁꯦ, ꯀꯞꯄꯅꯨ." ꯊꯣꯏꯕꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯔꯣꯁꯅꯤꯅ ꯇꯞꯅ ꯇꯩꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯄꯪꯊꯧꯗ ꯊꯧꯏ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯈꯨꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯈꯛꯄ ꯅꯥꯏꯗꯦ꯫ ꯃꯁꯥꯗ ꯆꯩꯅꯥꯁꯨ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯆꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨ ꯚꯦꯟꯗꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯅ ꯃꯈꯨꯠꯇꯨ ꯈꯔ ꯆꯥꯝꯊꯣꯛꯂꯒ ꯔꯨꯃꯥꯟ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯠꯁꯤꯜꯂꯒ ꯚꯦꯟꯗꯔ ꯃꯃꯥꯡꯗ ꯆꯪꯂꯛꯏ꯫ ꯑꯍꯟ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯨꯡꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯤꯅꯦ. ꯃꯇꯝꯁꯨ ꯌꯥꯝꯅ ꯉꯟꯕꯗꯤ ꯅꯠꯇ꯭ꯔꯦ." ꯄꯥꯝꯃꯨꯕꯅ "ꯕꯥꯕꯥ, ꯐꯦꯛ ꯑꯃꯅꯤ ꯈꯛꯇꯅꯤ. ꯀꯩꯁꯨ ꯀꯨꯏꯔꯣꯏ." "ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦꯍꯦ. ꯏꯕꯨꯡꯉꯣꯅ ꯊꯛꯂꯨꯒꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯄꯤꯒꯦ. ꯃꯐꯝꯁꯤꯗꯗꯤ ꯊꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦꯍꯦ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯑꯣꯏꯅ ꯄꯨꯖꯈ꯭ꯔꯒꯦ." ꯄꯥꯝꯃꯨꯕ ꯑꯍꯟ ꯑꯗꯨꯗꯒꯤ ꯌꯨ ꯈꯔ ꯂꯧꯔꯨꯔꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯣꯔꯛꯏ꯫ ꯄꯥꯝꯃꯨꯕ ꯃꯣꯟꯈꯥꯡ ꯂꯝꯕꯤꯔꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯒ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯇꯣꯝꯇ ꯄꯨꯔꯛꯂꯤꯕ ꯌꯨ ꯑꯗꯨ ꯊꯛꯄ ꯍꯧꯏ꯫ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯃꯐꯝ ꯃꯩ ꯃꯆꯥ ꯈꯔꯁꯨ ꯉꯥꯜꯂꯤ꯫ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯇꯅ ꯄꯥꯝꯃꯨꯕ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯝꯃꯨꯕꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯁꯦꯡꯅ ꯉꯥꯎꯕꯒꯤ ꯃꯁꯛꯅꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯗ ꯇꯥꯏꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯅꯥꯒꯤ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤꯁꯤꯅ? ꯄꯥꯝꯃꯨꯕꯅ "ꯍꯜꯂꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯥꯛꯑꯅꯤ. ꯏꯃꯥꯟꯅꯕ ꯑꯃꯒ ꯄꯨꯜꯂꯤꯌꯦ." "ꯇꯥꯇꯣꯟ, ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯆꯥꯛꯁꯨ ꯆꯥꯗꯦ. ꯁꯠ ꯂꯥꯛꯑꯣ." "ꯂꯥꯛꯑꯅꯤ. ꯊꯝꯃꯣ." ꯄꯥꯝꯃꯨꯕ ꯂꯩꯔꯛꯂꯤꯕ ꯌꯨ ꯈꯔꯗꯨ ꯊꯛꯂꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯔꯛꯏ꯫ ꯒꯦꯠꯇꯨ ꯍꯣꯟ ꯀꯟꯅ ꯈꯣꯡꯏ꯫ ꯑꯍꯦꯟꯕ ꯊꯣꯛꯂꯛꯂꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯏ꯫ "ꯑꯁ, ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ." ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯒ ꯃꯌꯥꯝꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯌꯨꯗꯨꯒꯤ ꯅꯤꯁꯥꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯒꯦ ꯇꯧꯕꯗ ꯄꯥꯝꯃꯨꯕꯗꯨ ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯇꯨꯁꯤꯜꯂꯤ꯫
ꯑꯍꯦꯟꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎꯕꯨ ꯆꯤꯡꯈꯠꯀꯦ ꯇꯧꯏ꯫ ꯑꯦ ꯍꯣꯅꯝꯖꯤꯗꯤ ꯅꯪ ꯌꯨ ꯊꯛ ꯂꯩꯔꯣ? ꯑꯍꯦꯟꯕ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯄꯥꯝꯃꯨꯕ ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯇꯞꯅ ꯍꯧꯒꯠꯂꯒ ꯅꯪꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯉꯨ ꯑꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯦꯟꯕ ꯁꯤꯈꯥ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕꯁꯨ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯍꯦꯟꯕ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯝꯃꯨꯕ ꯈꯧꯇꯣꯛ ꯆꯥꯏ꯫ ꯑꯍꯦꯟꯕꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯣ꯫ ꯄꯥꯝꯃꯨꯕ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯦꯟꯕꯅ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯊꯝꯃꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯌꯨꯗꯨꯅ ꯀꯥꯏꯗꯒꯤꯅꯣ? ꯄꯥꯝꯃꯨꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯄꯥꯝꯃꯨꯕꯅ ꯇꯥꯃꯣ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯆꯪꯂꯛꯇꯕ ꯅꯪꯅ ꯉꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯒ ꯊꯦꯡꯅꯔꯨꯕꯒꯤꯅꯣꯕ? ꯑꯍꯦꯟꯕ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯃꯈꯨꯠꯇ ꯔꯨꯃꯥꯟꯅ ꯌꯦꯠꯂꯤꯕꯗꯨ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯎꯔꯛꯂꯤ꯫ ꯈꯨꯠꯇꯨꯅ ꯀꯩꯗꯧꯔꯕ? ꯃꯤꯒ ꯈꯠꯅꯔꯨꯏꯔꯕ ꯅꯪ? ꯈꯠꯅꯗꯦꯗ ꯇꯥꯃꯣ꯫ ꯑꯗꯨꯒ ꯁꯣꯛꯂꯤꯗꯨꯅ ꯀꯃꯥꯏꯅꯅꯣ? ꯇꯥꯃꯣ ꯄ꯭ꯂꯤꯖ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯄꯤꯔꯔꯣꯏꯒꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦꯕ꯫ ꯅꯪꯕꯨ ꯑꯉꯥꯡꯂꯣ? ꯅꯁꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯏꯃꯨꯡꯗ ꯌꯨꯒ ꯊꯛꯑ ꯆꯪꯉꯛꯇꯅ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯅꯪ ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯄꯥꯕꯨꯡ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯍꯥ? ꯈꯨꯝꯃꯨꯅꯦ ꯍꯥꯏ꯫ ꯑꯍꯦꯟꯕ ꯃꯈꯨꯠꯇ ꯍꯪꯒꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯊꯥꯡꯒꯠꯂꯨꯕ ꯈꯨꯄꯥꯛ ꯑꯗꯨ ꯇꯞꯅ ꯊꯥꯡꯊꯔꯛꯏ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯄꯥꯝꯃꯨꯕ ꯀꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ꯫ ꯆꯠꯂꯣ ꯅꯇꯩꯃꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ꯫ ꯅꯐꯤꯍꯣ ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑ ꯆꯠꯂꯣ꯫ ꯑꯍꯦꯟꯕ ꯂꯣꯛ ꯇꯧꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯀꯟꯅ ꯀꯥꯎꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯨꯕꯨꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯌꯦꯡꯉꯨꯗꯅ ꯋꯥꯟ ꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯀꯞꯂꯨꯕꯒ ꯄꯥꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛꯇꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯕꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯔꯣꯁꯅꯤꯅ ꯆꯥꯛ ꯂꯣꯏꯔꯝꯂꯤ꯫ ꯔꯣꯁꯅꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯏ꯫ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯔꯣꯏꯒꯦꯗ ꯏꯅꯝꯃꯗ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯁꯨ ꯂꯥꯟꯅ ꯂꯣꯏ ꯂꯧꯅꯔꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯑꯌꯤꯡꯕꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯏ꯫ ꯑꯍꯦꯟꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ ꯗꯗꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯗꯗꯥ ꯑꯩꯁꯦ ꯁꯣꯝꯗ ꯀꯣꯆꯤꯡ ꯑꯃ ꯌꯥꯎꯅꯅꯕ ꯍꯥꯏꯅꯕꯅꯦ꯫ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯁꯦ ꯐꯪꯗ꯭ꯔꯕ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯤꯡꯊꯦꯡꯕꯤ ꯇ꯭ꯌꯨꯁꯟꯁꯦ ꯂꯦꯞꯇ꯭ꯔꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯏꯅꯝꯃꯗꯁꯨ ꯐꯣꯟ ꯇꯧꯕꯅꯦ ꯇ꯭ꯌꯨꯁꯟꯁꯦ ꯇꯣꯛꯂꯒꯦ ꯍꯥꯏꯒꯦꯅ꯫ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩ ꯇ꯭ꯌꯨꯁꯟꯁꯦ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ꯫ ꯏꯍꯦ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯐꯔꯦ ꯐꯔꯦ ꯏꯆꯟꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯊꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯂꯥꯛꯄꯗꯤ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅꯁꯨꯅꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕꯅꯤ꯫ ꯍꯣꯏ ꯗꯗꯥ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯦꯝ ꯎꯅꯕ ꯂꯥꯛꯆꯒꯦ꯫ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ꯫ ꯊꯣꯏꯕꯤ ꯃꯀꯣꯛꯇꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯣꯛꯈꯤꯕꯒꯨꯝ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯏ꯫ ꯄꯥꯝꯃꯨꯕ ꯑꯣꯐꯤꯁꯇ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯇꯞꯅ ꯇꯞꯅ ꯎꯔꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ? ꯑꯩꯁꯦ ꯏꯌꯥ ꯌꯥꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯁꯤꯁꯨ ꯅꯪ ꯃꯇꯝ ꯆꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯕꯨ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯗ ꯌꯥꯕ ꯑꯣꯏꯅꯁꯨ ꯈꯟꯒꯅꯨ꯫ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯈꯤꯕꯗꯨꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯌꯣꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯈꯪꯉꯕ? ꯅꯪꯒꯤ ꯑꯐꯕ ꯈꯟꯊꯕ ꯍꯩꯇꯕ ꯅꯀꯣꯛꯇꯨꯗꯅꯦ ꯃꯁꯤꯃꯗꯤ ꯈꯪꯖꯜꯂꯨ꯫ ꯅꯪꯅ ꯍꯣꯇꯦꯜ ꯕꯥꯔꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯗ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ꯫ ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯃꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯄ꯭ꯂꯤꯖ
don't be selfish. I don't want to interact with you anymore. Just stay away from me. Uncivilized. ꯄꯥꯝꯃꯨꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯔꯒ ꯊꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯗ꯫ ꯃꯥꯕꯨ ꯇ꯭ꯌꯨꯁꯟ ꯂꯥꯛꯈꯤꯗ꯭ꯔꯣ? ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯃꯥ ꯇ꯭ꯌꯨꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯃꯁꯥꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯝꯃꯨꯕ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡꯗ ꯃꯅꯤꯆꯟꯗ꯭ꯔꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯣ, ꯃꯥ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯀꯥ, ꯃꯤꯁꯇꯣ ꯇ꯭ꯌꯨꯁꯟ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯈꯪꯕ꯭ꯔꯥ, ꯃꯥꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯗꯣꯔꯦ꯫ ꯄꯥꯝꯃꯨꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯅꯤꯡꯊꯦꯝꯕꯨ ꯄꯪꯈꯠꯂꯦ꯫ ꯍꯩꯃꯥ, ꯃꯤꯁꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯇꯧꯔꯕ꯭ꯔꯣ? ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯅꯤꯅꯦ꯫ ꯑꯇꯣꯞꯄ ꯃꯤꯁ ꯑꯃꯃꯨꯛ ꯊꯤꯔ ꯂꯣꯏꯔꯦꯗꯅ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯄꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯥꯒꯤ ꯂꯩꯐꯝꯗꯨꯕꯨ ꯈꯪꯕ꯭ꯔꯣ? ꯄꯥꯝꯃꯨꯕ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯂꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯀꯀꯥ ꯈꯪꯕꯅꯦ, ꯅꯍꯥꯟꯃꯨꯛꯅꯦ ꯀꯀꯥꯅ ꯊꯤꯜꯂꯨꯕꯅꯦ ꯄꯨꯄꯨ꯫ ꯄꯥꯝꯃꯨꯕꯁꯨ ꯅꯤꯡꯊꯦꯝꯅ ꯃꯆꯤꯟ ꯌꯥꯡꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯑꯧ ꯄꯥꯝꯃꯨ, ꯀꯛꯋꯥ ꯅꯥꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯅꯦ꯫ ꯌꯨꯝꯕꯨꯗꯤ ꯆꯞ ꯆꯥꯕꯤ ꯀꯥꯎꯔꯦ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯂꯥꯞꯇꯦꯗꯅ꯫ ꯄꯥꯝꯃꯨꯕ ꯃꯈꯥ ꯇꯥꯔꯝꯗꯅ ꯅꯤꯡꯊꯦꯝ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯤ ꯍꯣꯡꯂꯒ ꯀꯤꯠꯆꯟꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯂꯤ꯫ ꯑꯌꯤꯡꯕꯤꯒꯤ ꯊꯣꯏꯕꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯂꯔꯣꯏ ꯇꯥꯕꯗ ꯂꯣꯠꯅ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯃꯠꯇ ꯊꯤꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯅꯦ? ꯑꯌꯤꯡꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯍꯣꯏ ꯌꯦꯡꯁꯦ꯫ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯇ꯭ꯌꯨꯁꯟꯒ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯊꯤꯜ ꯆꯨꯞꯄꯅꯦ ꯉꯥꯎꯗꯅ ꯂꯩꯔꯅꯤꯕ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ, ꯑꯁ ꯅꯣꯏ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯒꯅꯦ ꯂꯣꯏ ꯇꯣꯛꯑꯣ, ꯑꯩ ꯇꯥꯛꯑꯒꯦ꯫ ꯑꯩꯉꯣꯟꯗ ꯊꯥꯒꯤ 2,200 ꯈꯛ ꯄꯤꯔꯛꯑꯣ, ꯑꯩ ꯂꯩꯒꯦꯁꯦ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯑꯗꯨꯅꯕꯨ ꯐꯔꯦꯗ, ꯄꯩꯁꯥꯁꯨ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕ ꯅꯠꯇ꯭ꯔꯥ? ꯏꯁ, ꯍꯩꯕꯤꯔꯦꯗ, ꯑꯉꯥꯡ ꯍꯟꯅꯨꯕꯁꯦ ꯁꯦꯟꯅꯕꯗꯨꯅꯅꯦ ꯍꯦꯟꯅ ꯋꯥꯗꯣꯏꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ, ꯏꯅꯥꯎꯅꯕꯨ ꯇꯥꯛꯀꯦ ꯍꯥꯏꯔꯗꯤꯅꯦ 2ꯗ ꯅꯠꯇꯦ 5 ꯑꯗꯨꯝ ꯄꯤꯊꯣꯛꯀꯦꯅꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ, ꯑꯗꯨꯅꯤ꯫ ꯏꯁ, ꯃꯣꯏ ꯃꯆꯤꯟ ꯏꯅꯥꯎꯁꯦ ꯌꯥꯝ ꯌꯥꯅꯩꯅꯦ꯫ ꯑꯩ ꯆꯠꯍꯧꯔꯒꯦꯀꯣ꯫ ꯄꯥꯝꯃꯨꯕ ꯑꯃꯨꯛ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯔꯤꯁꯟ ꯀꯣꯜꯗ ꯌꯦꯡꯂꯨꯕꯗ ꯃꯤꯁ ꯅꯥꯏꯁ ꯚꯣꯏꯁ 11R ꯑꯒꯣ꯫ ꯃꯗꯨ ꯎꯕꯗ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯇ꯭ꯔꯕꯗꯨꯗꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯤ꯫ ꯔꯣꯁꯅꯤꯅ, ꯅꯤꯡꯊꯦꯝꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯉꯥꯡꯗꯣ ꯌꯥꯝ ꯉꯥꯎꯖꯕꯅꯤ꯫ ꯃꯥꯒꯤ ꯆꯣꯀ꯭ꯂꯦꯠꯁꯨ ꯑꯩꯗꯤ ꯀꯥꯎꯗꯅ ꯂꯩꯁꯤꯜꯂꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯅꯪꯁꯨ ꯏꯟꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ꯫ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯔꯣꯁꯅꯤꯅ ꯑꯃꯨꯛ, ꯌꯥꯝ ꯈꯟꯖꯜꯂꯨꯔꯅꯨꯁꯦ, ꯀꯩꯀꯥꯟꯗꯕꯗ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯑꯗꯨ ꯃꯉꯥꯏ, ꯆꯥꯛꯇꯨ ꯆꯥꯔꯤ ꯍꯥꯏꯕꯇ ꯃꯉꯥꯏ꯫ ꯃꯍꯥꯎ ꯂꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯝꯃꯨꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯃꯊꯪ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯄꯥꯝꯃꯨꯕ ꯑꯃꯗꯤ ꯃꯅꯤꯆꯟꯗ꯭ꯔ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ, ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯒꯦ? ꯄꯥꯕꯨꯡ, ꯀꯔꯤ ꯃꯇꯥꯡ? ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯐꯝꯕꯨꯅꯤꯗ꯫ ꯄꯥꯕꯨꯡꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ꯫ ꯍꯥꯏꯔꯤꯁꯦ ꯏꯄꯥꯅ ꯄꯥꯝꯕ ꯏꯃꯧꯗꯣ ꯏꯆꯥꯅꯁꯨ ꯑꯗꯨꯃꯛ ꯌꯥꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯄꯨꯔꯛꯄꯗꯣ ꯑꯩꯅꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯌꯥꯔꯒꯦ꯫ ꯄꯥꯝꯃꯨꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯏ꯫ ꯀꯥꯟꯅꯗ꯭ꯔꯦ, ꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯋꯥꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯧꯗꯣꯛꯂꯨꯔꯒꯦ꯫ ꯑꯐꯕ ꯊꯕꯛꯇ ꯊꯤꯡꯊꯕ ꯐꯕ ꯑꯣꯏꯔꯣꯏ꯫